अदोंबु अनौब चहीगी याइफ मंगल पीजबग लोइनना ngasi video sida North Korean singki live amadi makoina atop leibakta chen gi hotnarbadi kari oi haibasiki matangda wari thamchike haujikan gi chawkhatlaba malem gi leibak singi manungda North Korea tongan ba system amada makoi gi nagarik singbu ningtamba phanghandana ningtamba ningthi jana pidana wana hingnari leibak asigi leibak jasing mafam sigi mi sing leibak atei gi mi sing dagi yamna hanthatuna leihori makhoi gi leibak ki government na leibak jasing gi mathak yamna akanba lo pansin biri leng be hek ya hande haibe yai makhoi da haujik mak rule toriba dictator Kim Jong Un yamna sathi ba mioni North Korea gi mi punumak Kim Jong Un gi minai ngaktani haibe yai makoina pamba mong di chabi ade samkak pe ade dress setting ba set pe ade kharani mangda Kim Jong Un gi leikidrama mapa gi bapok numita public sing na nok pe yaroi harau be yaroi toning ba to be yaroi haina thinki North Korea gi mi sing gi ningtam ba hai ba kaisuliti event TV yeng bagi mapan leiba ki mi singa ngangna bagi ningtam ba suliti 25th century yausilak pasida minai gi system malem gi kaida su leitre dubu laibak thibadi North Korea gi mising minai gum hingling asisu makoi gi hingbagi right haiba leite makoi pumnamak nupa amagi khudomi makhada lukthana hingbana makoi gi amattang hairaba panthung oiri North Korean singi phibam wari mapan country singna khangdabana te dubu kaisu to bungamde maramdi North Korea nuclear power laibak ni makoi gi imung manung gi wada haisingi haiduna city kaya loisin bagi power makoi da sulai aduna makoi gi matangda yamna haising basu taunadre masigi mathakta Kim Jong Unna mayam da open laukrabani nuclear power khuchu khulai gi button always magi khutta magi khut nakta lai North Korea da threaten oire khangbaga second kharagi manungda thabak suba ngammi makoi marambasina super power leibak kayasu maga thengnagadaba kire North Korea gi mi sing kanbi ba haibabu masagi mi sing sokkadra khanbana asumna hai North Korea da changsin baga anoba taibang ama uba phangi makoi gi mi sing na khangdi atopa leibak karamna tawi haibase leibak sida dharma band ni makoi gi nakta koirakpa tourist singayam na luna chanaba wari phajana sanaba thingi lakliba tourist singbu yengsili mafam da theliba natraga khinduna thamlaba supreme leader gi murti da kok non batangai fadi masi traudradi thawai mangba ki chance lei mafam sida internet social media band ni TV channel amalai hairi maduda makoi gi army gi matangda natraga supreme leader bu thagat pagi program khak uba phangani atai leite North Korea gi angamba saruk electricity wat pa maramna mammi masigi proof satellite tagi loba picture asini hairi thangnabada ngaliba ase South Korea ni aduga mamliba sina North Korea ni makoi gi missing jeans set pe ade apamba hair style tawya de makoi gi lambi singda gari thoi de chente maramdi angamba mi laire amasung effort to bangamde asigumba leibak asidagi kanagumba ama huran na chenge haibagi wa khan phauda tawrudobana phai maramdi country asida paliba dictator asigi logi against khong thangatluba haibase ngak ka hakchanga tongan jage haibagumbani hatrabasu jail da lifetime leirugani madusu adom ta oiroi chenge tawruba nupa aduta oiroi magi suron charon ahum phawbani masi haijinaba nate haujik oiriba haujik chathariba leibak asigi phibamne khallasi kanagumba ama maram amadagi North Korea da awaba ta aduna leire amasung mahak lot na chen ge khalabadi karam tawbatai North Korea dagi chen thorakpagi tamak lambi ani ahum lei madusu sathikrabani lambi duga lambi dugi khongpham khudingda awabatani siba naba soidabani maramdi chen bangamdana ba yamna sathiba lang thaktuna thamkhrabani North Korea dagi chen ba yaba mafam di South Korea khakni South Korea democracy country ni mi khuding ningtam ba phagna nungai ni hingli chawkhat padasu phajana chawkhatte advanced country ama oikhre South Korea gi wakhalon di North Korea gi mi sing aikhoi gi ichin inauni makoi su aikhoi gi asida leibagi right lei lotna South Korea Europe ngamlabati hingbalaire adubu masi oipangamde maramdi leibak ani asigi marakki border ase malem da khwaidagi military kungna leiba zone amani
mafam khuding military lay military dagi hingle laurasi maduta laiba reservoir landmine amadi awang bu wall sing landura thorakpa possible natte aduga makoi gi army da open order ni masi cross tobu ubaga shoot tobagi North Korea gi nongpok nongchupta samudrani masidagi chatpagi way lay nasagi hi ama leijaraba maduda tonglaga North Korea gi sipai gi patrolling tawriba adudagi hinglaga lakpa amasung South Korea da thungkiba ani subana iroiraga chatkiba taba condition ani asisu yamna lui maramdi North Korean lairaba maramna jahaz natraga hi afaba private li thamba ngamjade makoi aduk pakraba samudra ado lanbagi kharcha su kayano madusu army dagi hinglagani secondly iroiraga sparklaba samudra lanba madusu yabanate lambida sum ngana chakragani yotkragani possibility ama kalai madudi hi aduga tawraga Japan da tamkhiba taba madusu sathina lapkraba samudra lambini kanana risk laurugani next option neighboring country China amati Russia da chensin ba haibata mangaire China amasung Russia gi border da military su North Korea gi khara likna thami Russia ga North Korea ga only 17 km border area khaktani share tawriba amasung border da turel amasu cheli hai wana nangna Russia yokrabasu Russia gi policy gi matungina refugee thamde North Korea da amuk hanna tharaklabadi asum kapkhragani khwaidagi ideal way China da chensin bani mi ayamba China da chensin na ba hotnai but China su Russia gumbani refugee thamde North Korea da hanna amuk tharakpata bani adudagi asum hatkigani China amasung North Korea gi border da Yanbian ka mafam ama lei hairi masida hanadagi leihoba Chinese citizen singa leiminaba North Korean khara lei hairi makoi gi nakta thungkhrabadi South Korea changbagi way ama lei hai adubu South Korea da thajin bagi damak broker da sen pi batai madu chawrakna 18,000 American dollar mathau tai hai masigi paisa se North Korean amagi khutta leibagi damak 10 years thabak suba mathau ta gani paisa yaudana chatke hairagana China oiraga Burma Vietnam gumbada chatke khalabasu China gi lamkhak lannaringai chatnaringai matam kayani changkigani marakte sikibe yai yamna wabuani loinana masigi country sing asidasu refugee thamde North Korea da hanna amuk mokhoi bu tharakani mathang aim India Pakistan Nepal lomda tawbe yai asom da lakpa yai adubu Himalayan range sing cross tawrak patagani mafam sigi weather di sathiri bani amasung leibak khudingi army leiri bani leibak ki border senari bani masida lansin ba hektiya banate ngasi phaudasu lambi sida oiraga North Korean sing changrakti hairi mathangi option Thailand amasung Mongolia ni Mongolia da changba ngamkhrabadi hingba yai maramdi Mongolia gi mina North Korean singbu yamna nungsi makoida North Korea da hanna thabidi South Korea da thagani but Mongolia yobagi damak numit kayani changba mathau tai sen yamna mathau tai gobi ko ba akangba paklaba laikangla samduna chatlaga thungdorini sirage narage khanna chatlaga oidorini amasung asumna mama macha amana taukhre makhoi dudi yomni par amati magi mamani 2017 da makhoi nina northern China gi border cross tawduna Mongolia da changki adubu smuggler singi khutta makhoi amukta ki makhoi dagi hingduna Mongolia yosinki adubu Mongolia gi guard signa amuk makhoi bu phaki makhoi na mama macha ani sibu China da hanna thabagi tawrak patanjada yamna kapja nonjaduna China da thabagi mahutta aikhoi bu hatok piro haijaki masidagi makhoi ani bu nungsibiduna Mongolian kangbu singduna makhoi ani bu South Korea da thaki tungda makhoi gi wa mayamna khangdaraki makhoi hojik New York da lei amasung North Korea gi life mingonda liduna tahalli Thailand su North Korean singbu nungsi South Korea da thajinbi adubu Thailand yobagi damak jungle kaya laikangla kaya Laos Yunnan samduna lakpatai masi mi khuding na possible oiba wanate aikhoina North Korea gumbada poklam daduna aikhoi gi nungai reba leibak singda pokli aikhoi kaya da nungai na aigi leifamda ningtam baga loina hingli masiki damak thang tawgadabani video bi yeng bi bagi damak thaga sari channel asida anau boirabadi subscribe to sinbiyo